Researcher Singna Naha Oithokhanba Ngamba chemical Thengnare Yamna Chawna Mai Pakpa study ama oina United States ki research tawba singna ahal loisilakpaga mari leinaba laina sing thengnabada anauba upay ama phangkhre chemical sizinaduna miyoibagi cell sing Naha Oithokhanaba pambay ama puthokre haide study ase Harvard Medical School amasung Massachusetts Institute of Technology MIT na sathavane Cell nauthokanba asi mamangdadi yamna sakti leiba gene therapy khaktagi upay na ngambani haire Journal Aging US da phongkiba study ase chahi kayagi mamangda puthokiba Yamanaka factors kauba akhanaba gene singi thavak aduda yumpham oibane ing 2012 ta Nobel Prize phangkiba discovery asina ahal singi cell singbu induce pluripotente stem cell iPSC da onthokpa ngami haire Masigi thabak asida cell singdu ka hena naha oimanduna cancer form torokba yabagi khudongthiba yawandana mi singbu khara naha oithokhanba yagadra haibagi wahang lakhe anoba study asida research tawba singna cell sitharakpa adu hangadanduna miyoibagi cell nauthokhanba ngamba molecule sing thidokhe yamna pungning singsiningai oiba mawongda team maduna chemical cocktail taruk puthokhe masi chaiwal fadringaida naha oithogali haire Haukiba matam khara faubade aikhoina tawba ngamba khwaidagi faba thabakse ahal loisilakpagi thokdok tapthanba sine anauba discovery sing asida de naha oithokhanba su yari haina Harvard ta Department of Genetics ki professor amasung research ki lead scientist David A. Sinclair na phongdokhe